Kurumzari ISTV Manipuri Paumyang Tabri Punak Putaram Oksari Maroi Bapauda CSO Singawari Sanana Banumini Kongsata Ngasi Interlocutor Arden Rabi Infalda Tunglade Pau Sandonung Pizari Bharat Sarkar amadi NACN IM Anina Santigi Wari Sanariba Asigi Manung Channa Haukiba August Ahumda Naga Peace Accord ama sign taunakraba matungda Manipurda leiriba civil society organization kayaga interlocutor Aren Rabiga Wari Sabagi Khongjang ama changsilagliba asida nakalanigi marakta yanaba ama purakpa ngamlagani haina Aren Rabina thajaba phongdokre Niminini ki Imphal Khongsata ngasi ayuk Imphal airport thunglakiba Joint Intelligence Committee ki chairman chu oiriba Indo Naga Peace Toki interlocutor Aren Rabina Makhatana Paumisina Fongdokibada Hauzik Zathariba Nakalanigi Wari Sanabagi Thabak Asina Bhap Tanaba Purapangam Gani Haiki Ngasi Nungthil Classic Hotel da Manipurda leiriba tongan ba civil society organization singi mihut kangbu amaga anirak suba oina wari sanagani loinana tongan ba political party gi mihut kangbu gasu unaragani haiki We should expect a very amicable solution to the best interest of all. No, today I have come over here for consultation with the civil societies. I had consulted them in the past. It is an ongoing process, and I hope something good will come out of it. No, when we converse with each other, we don't just have a fixed position. We understand each other because much of the problem is on account of mutual misunderstanding. So once we start talking to each other, we understand each other's position, and that helps us in coming to a common ground. That's precisely. No, development is that we are understanding each other better. We are coming closer. The process of consultation is on, and hopefully something should come and something should come fast. Thank you very much. English ingani tara humdogi October gi tang kontra da Union Cabinet na Orissa ge Bhubaneswar ga loina na International Airport oina lauthokpagi ayaba pikraba matungda chahi adugi June gi tang amada haunabi matungina International Airport ni haina lauthokraba Imphal International Airport ningthine yengsin bidabadagi asoiba kya thengnare Mamangda Tulihal Airport kauramba airport asi International Airport onkhatnabagi damak Malom Maitram Ningombam Amadi Kodom Popigi Hentak Mapan Local Haraga Khangnaba Laupari Chamarom Park Chauba Mafam Loksinki ba aduda nga pham lanayum amadi laupam kaya yaubadagi English ingani mapandagi English ingani 13 fawba chahi ahum changna compensation pibagi thabak chathaki compensation chathakraba nga pham sing asida ngasi fawba naronda miyoi kaya changsinduna khoi chopa nga phaba amadi isitpana chingba thabak thoram kaya chathaba asida yengsinbina ba leitri ngasi ISTV News ke akhanaba team amana mafam aduda changsinduna thijinkibada naronda nga phaba miyoi kaya nga pharamba thengnaki Airport chauthoknabagi damak chathariba retaining wall chanbagi mawongsu quality yaudabagi mami tabada natana chankiba koidriba wall sing asigi mafam kaya kairamba thengnaki ka henna cheksin thorang lokhatphamni hairiba airport komba mafam amada security cheksin thorang lokhattaba asida miyoi kayana angakpaga loinana wahang kaya hangnarakli ISTV News na phangba atopa pau amagi matung inadi mafam aduda naronda nga phariba miyoi sing adu mari leinaba police station gi authorities singna marakta pharabasu sel lauraga thadorai hainabana ngasi fawba kana pham khangdana leiri Manipur gi oina khwaidagi cheksin thorang lokhatpham thokpa mafam oibana airport asigi campus ta Indian Army gi camp amasu hangduna ngak senbagi thabak chatharibani asigumba maru oikraba mafam asida mapu pandabagum naronda changsinduna mana tongning ba thabak tawbada athingba pidaba haibasi laibak thibani haina lamdam adongi praja singna phongdoknarakli Khagempali Ideal Club amasung Sandrem Bimera Paibilu Khagempali ngana pithong mamangna konba mafam singda nisa saba nisa yonba asina chingba kaya asigi mathakta Jwar sanaba lagaw khawba sel thana duna sanaba asigumba kaya asisu matam pumna maki oina athingba thamle hairi maramaduna hairiba athingba sing asigi mayokta kanagumana singna duna thabak taraklabadi madugi apapataki daita pumnamak masana pujagadabani loinana club asina paikhalakba matam gi oiba chawkha thaurangi thabak thauram kaya da lekai asigi miyamna mateng panglakani haibagi Zabasu Khagempali Ideal Club ki Jerol asina haidi paugi marak thana teme break amatang Come on Yeah Come on
Suzuki gi gari macha makhal suna fangbiragani Thangmaiban DM College Road ta leiba mafam asida servicing center gi khudong chaba amasung spare parts sing MRP rate ta fangbiragani loinana irai laina loan lopagi khudong chaba su pijari ngasimak lengsin birau Eastern Suzuki Thangmaiban DM College Road Imphal Manipur ISTV presents award presentation ceremony of First ISBS Manipuri Short Fiction Film Festival 2015, Sunday, November 8, 4:30 p.m. Bot. Dazzling performance by Shine actors, host Danny and Maya, overacting by Tez and Joseph. Watch the award-winning films from 1st November to 7 November from 7 to 8 p.m. every day only on ISTV Live 2 channel. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal India gi ahanba national awardee Government of India na piba Silver Dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak Industry Industrial State Takiel da contact tobiu Wangkem Kendragi MLA ke Meghasandragi yumgi get mayada ngarang numidang sakti leraba boma mapokhai boma dubu phit tawalak pani haina chingnaba sakhangdaba miyo yani laikhidre hairi thaudoga si ngarang numidang pung 8 minute kun rom tabada mafam aduda khanghaudana boma du pokhai rakhibani matam aduda MLA masadi yumda laikhide mahaki quarter da leiringai da thaudok adu thokhibani laikhidraba miyo yani aduna tonglakpa Honda Pleasure Registration number MN01Y1756 MLA gi makha thangbada paliba gate mamang dagi phit tara rom lapna leiramki gari macha adu akayatoi thokpa natana manak nakpa mafam singda akayatoi thokpagi dakpham sing ude laikhidraba haksang amana mafam adudagi MLA gi mamang thangbada leiriba gas godown manungda jetpan lanna paisinduna tarami amadi atopa haksang amana mafam adudagi meter kontra rom lapna MLA gi makha thangba yumgi wal nakal gi lambi da tarami laikhidraba anigi haksang gi phibam ka hena soksile mafam adudagi maikai kayada meter chamarom lapna tongan ba mafam singda saithoktuna leiramki laikhidraba miyoi sing adudi namairakpam boboi apokpa sarat yaripok poirau khongjil amadi MD Dolat chahi kontra apokpa ataw rahman yaripok tulhal tabok pini Gari mapugi mamingna Senapati district ki Chirukhul-dagi salu kawi hairi forensic science ki miyoi sing laktuna yenglaba matung ahing nongyaida asiba hakchang mafam adudagi lakhatkre thaudok thokphamda MLA Meghasandra Masa amadi Thawal district ki SP Radhasyam yauna yengsimki Manipur Sarkar ki school sing fagatna bo hotnabada fan matik chana leitabana school khara privatization tawba mathau tare haina MLA RK Imona phongdokre wafam asi ngasi Johnston Higher Secondary School gi freshers meet kam literary meet ki thauramda mahangna phongdokhibani thauramduda education ki secretary H Dilip amadi director N Pravin su sarukyaki N Pravin na phongdokhibada Manipur da leiriba sarkar ki school sing gi phibam phagatna ba kan honari adubu chahi gi budget asi lupa crore ani mukta oibana thabak paikhatpada khudongsa daba kaya mayok nei khudongsa daba kaya leirabasu maheroi singi khallaga sarkar gi school chahum muki mathakta leiriba sigi phibam phagatna ba kanna paikhatli haiki MLA RK Imona makata na phongdokhibada sarkar gi school singi phibam phagatna ba hotnabada school khara privatization tawragadi phagani haiki Johnston School gi boys hostel ama athupa matamda MOBC gi funding makhada saba yabagi phibam da leiri haiki Art of Living na sinduna numit tarukni gi oiba life skill training program ama takyel da leiba Manipur Institute of Technology da satharakpa adu haukibo October 13 da loisinkre Institute asigi maheroi marifu na saruk yaba training program aduda Youth Leadership Training Program gi State Coordinator A Anita amadi Institute asigi Professor RK Hemkumar na jingba miyo kyana saruk yaki Imphal East, West amadi Bisnupur District oina makhal khudingi apamba 2-3 amasung 4-wheelers na chingbagi gari guarantor yaudna loan lawbiba yagani deposit tawba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur
इरंदम असिगी अहानबो ओइना पुथोक्तबा संगाई प्लास्टिक स्टोरेज टैंक सिजनबी यानसिनबा पोटलम याउद्रबा LLDB इना साजबा संगाई टैंक सिजनबी लाखलिबा निंगोन चाकोबा कुमहिगा मरी लेनना चादा तरेतगिना तरा फावबा डिस्काउंट फंबिगन चाही तरा की गारंटी गा लोइनना हेनबा मखल खुदिंगी अपाम मचुसिन फंबिगन खुदोम चादा सी फंबिगदबा मफंदी लंदन सुपरमार्केट लेबा लीस्मार्ट इंडस्ट्री खक्तदनी अदुम करीगुंबा अवाबसिंग असि मायुंगनबा थोकलबा मरोय मरंग यामना यावबा चुंजाक चाबा मपालदा तुइना चाबा लिवर अकाइबा लाक्लबा नत्रगा लिवर की मपानगन छोंथरकपा तारबसु करीशु वानिंगाई लेट्रे लिफ्साफ सिरप सिजनबियु अदोंगी अवाबा पुनमक कोकनबगी पाम्बैनी डायबिटिक न नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूल सु फंगबिगनी लिफ्साफ सिरप अमदी लिफ्साफ कैप्सूल नारगा लाइंगबबुदी नाद्रिंगाइदा सक्सेल होबना हेना फै I'm ready. Telero. Editor car late. Some say hujik pudi perfectly straight ado kankhar kandadi freezy. Relax. Perfectly straight. Aina semi anoba sunsil perfectly straight with straight lock technology maramdi some kankraba matung dasu align straight oina leina bagidama. Wow. Hujik su straight oirina. Straight and gorgeous. Sunsilk perfect straight lock tobiu rock tobiu. School gi mahiroi sing da heart ki laina ga mari laina na lem na heart screening tawbagi kem ama Manipur Heart Foundation amadi Sky Hospital and Research Center ga khusamna duna ngarang dagi hokre ahauba nimita thangal bazar da leba Guru Nanak Public School da free heart screening camp pangthoki Sky Hospital gi doctor amadi staff singna saruk yaduna sathariba camp asiga mari laina na punna mahiroi cha truk yang khai screening tauna ba pandam thamli hairi Manipur Lomi Loop Konthozam Kendra area na Sinduna Lomi Singna Thengnari ba awaba singi matang da conference pangthokre handak ta khabi lokon gi lokham sing mang takhan ki basigi matang da Manipur sarkar na inspection tawbina badabi tawri mang khraba logi khetri puron pina ba crop insurance yawhan ba amadi kisan credit card phanghan bina ba sarkar gi puning singsili Kairao Makting dagi Hasmat Ali sikibagi matang da sem kiba JS na ngasi Kairao Makting Youth Club ki lampakta miyam gi mifam pangthok tuna mara leba MD amu lekai dagi tanthok na bawarep lokre mifam adu da saruk yakibi laikhidraba Hasmat ki loina bi Jamila Begum na imungi nungai na da bakhara leibadagi mamang da su mapura ba hat kani haina ki hanba laikre handak yum da mi leitabagi khudong chaba loduna miyoi kharaga loduna raga mapura ba hat pani mapura ba hatlaba matung da maitai khulda amuk thamlamba haibasi lemin Nariba Kanglup Singi Marakta Nuksinadana Basinbani Haiki. MI Khana Fongdokibada, Hasmat Ali Hatpada, Janariba Sanmapu, KH Brozen, Amadi, Ismat Ali, Elias Amu, Yauna, Atopa Mio Yahumgi Maming, Iril Bung Polista, Haizakrabasu, Mio Yahum Padana Lady, Masigi Matanga, Home Minister Amadi, Infal Iski SB Unaduna, Janaba Mio Sing Fana Bawakat Kre, Loinana, Pung Kunmarigi Manungda, Janariba Mio Sing, Miam Mamangda, Toraktuna, Maralya Zadrabadi, Miam Namatik Saba, Exan Lokat Nabasu, Warep Lord Haiki. Naribisingi Matata, Sapsana Excel Lokana Honabada, Palmai Keram, Alamal, social worker, Aduga, Tongan Furuki, Maruena, Kairao Bitra, Masahal, Bamun Kambugi, Maitai Chilino, Kudimanasu, Saruya Biwaina, JC Mutsilaga, I social worker, Miam the Tamzari, Marueva Pau Amuhana. CSO Singawari Sananaba Numini Kongsata ngasi interlocutor RN Ravi Ifal da Tunglare. Minyan Kabir Punampo Amukhana Krumzari.